ngasi ayukta sinam komda Kuki singna maitai khul tamna Kapsilakhre haidi loina sinam khulda Kuki militant singna bunker mai tharamba ngasi amuk sansinba ngamkhre haidi mathangda kaithel manbi tu Koutruk phawba combing operation taunaba Home Department and Director General of Police da se thakre Kuki militant singna kablakpa bomgi mainana Koutruk ki saruk kharada leiba yumda panduna mai chakwa horopag loinana Kuki militant singna khudum channa bhonabada mama laiba ki damakta thawai thabada pamuba leitraba maitai noksa athoba singna Koutruk kan bangam hokre haidi ngarang Koutruk da Kuki militant singna drone sizinaduna akan mong da landara thodok kamari leinana Manipur sarkar gi maikai dege situation asibu laksinaba khudakta action lokhatpa hokre haidi ngarang gi thodo asida senariba sing matik sawa serak pigani haina Home Department thadorpa zero lamana khangalagle amadi misam miyam ki posi kanbang amdaba Manipur Police ki DGP amadi Security Advisor pham thadokadabani haina kokomi na thamkhre Kuki lahaubu singna matau karamna ambulance sizinaduna lan asi salam lebeno habisi asawa wahang am oidi gari number su yaure mari leinaba concern department ki miyoi singna sijinbiyo haina appeal taunaragle makha satharakpada Kuki singda nongmai piriba sing thijinaba ESA na khangankhre thadau Students Association General Headquarter Manipur ki Secretary General na thadok zero lamagi matungina thadau Student Organization Myanmar ki President General Secretary da athuba matamgi manungda makhata na Myanmar da ki Manipur ki karamba organization da nongmai maru supply tauba thingnaba thingjinbiyo haina DSA gi maikai de khangankhre zero sina makhata na thadau ki Myanmar da leiribe Student Organization na Manipur ki thadau community da separate administration tanbagi mingda thadau tribe ki lusingba T Michael Lamja thanghaw ki President DSA General Headquarter gi yomda khulai five singna ahumlak suba attack sathakre iramasi matang da Myanmar da leiriba thadau organization na Kuki militant singna pairiba afaba makhalgi nongmai sing kanana piribano haina thijinbiyo group asida nongmai piba sing thingduna Manipur da makhata na irang thoktana bahona minasi haibag loinana thadau community bu ngak sensi haina DSA Manipur gi serol man hairi